N.Biren bu Sungsoi Soidana CM Oina Washak Lougadouri March taraga tarukta Washak Lounabagidamak Ras Baban gi lampakta Sem Sabagi thabak haukhre Handak laukhokiba mikhalgi falda BJP na sit kuntraga ni thoi phangduna absolute majority phangkhibaga loinana anoba laingak ama semnaba thaurang tawba haukhre loinana hanagi chief minister nongthongbam Biren bu anoba BJP gi laingak asigi chief minister oina lakadoriba March taraga tarukta Sungsoi Soidana Washak Lougadouri Hanadi Washak Loubagi Thauramasi Ras Baban gi Darbar Hall da pangthoktuna lakhibane Adumak bu handakti Ras Baban gi manungda laiba lampakta oina pangthoknabagidamak sem sabagi thabak pause asina phangba paugi matungina di BJP gi legislature wing gi leader su March taraga manga phaubugi manungda laukthoklaga nei March taraga tarukta nongthongbam Biren bu amukhanna Manipur gi chief minister oina Washak Loubaga loinana Nauna semgadoriba BJP gi anoba laingak asigi minister singsu numit asida Washak Louraba yai haire paw asina hai nauna semgadoriba BJP gi anoba laingak asida minister oina Washak Louraba yai haina thajanari basi mamangi laingaki matamdagi hauna laingak sasan tawbada saruk yaduna lakliba NPF tagi minister ani aduga handakta Manipur da JDU gi tiket mai paglakhiba miyoi tarukki manungda miyoi ani minister oina Washak Louraba yai haire BJP gi anoba laingak semnaba loinana N.Biren bu chief minister oina Washak Lounabagi thauram mai pakna pangthoknabagi damakta hayeng phaubugi manungda BJP gi national leader kaya Manipur da lakadaure leader sing adugi manungda Manipur gi election observer amasung Manipur gi in charge oikhiba sing yauna Piyush Goyal Bhupendra Yadav Sambit Patra amasung BL Santos yaure amaromda pause asina phangba paugi matungina de BJP gi anoba laingak semlakpa matamda Chief Minister oiba pamba miyoi khara thoglaktuna kem tawbagi thabak chathari haina media da phongdokhiba adugi matangda BJP Manipur Pradesh ki president Soidana Chief Minister munabagi BJP gi manungda kem tawba kari amata leite haina sengdokhibaga loinana makhata na kem tawba leite haiba tare pawasina hai semlakadoriba no BJP gi laingak asida handaki mikhalda BJP gi ticket mai paglakhiba nupi mirep ahum gi manungda Anide minister oina Washak Louragani haibasu tare nauna mikhalda mai paklaba mihut hompu hayeng MLA oina Washak Lougadouri handak pangthokiba taragani thuisuba Manipur Legislative Assembly mikhalda tongan ba political party gi ticket mikhal thengnakibada mai paklaba mirep hompu hayeng MLA oibagi Washak Loubagi thauram pangthoklagani haina Manipur Legislative Assembly gi secretary ke megachina thokpa bulletin Part 2 gi cherol amana haire cherol asigi matungina nauna mikhalda mai paklaba miyoi hompu asi Washak Loubagi thauram hayeng ayok pung 12 taba matamda Manipur Legislative Assembly gi hall da pangthokane loinana ngasi portem speaker oina Washak Loukraba Sorokhaibam Rajena mikhalda mai paklaglaba miyoi hompu asi MLA oibagi amamam tawaina Washak Lougane Washak Lougadoriba handaki mikhalda mai paklaba miyoi hompu asina lakpada Makoina mikhalda mai pakle haibagi certificate su loina rakadabani haire hanagi MLA mayengbam manihar laikhidre Wavgai constituency gi hanagi MLA mayengbam manihar masagi anaba mana maram oiraga Wavgai da leiba masagi mayumda ngasi laikhidre manihar na laikhidaba matamda masagi chahi marfuga manga sukhre mahakna hinglingai matamda miyamgi yaifana bathavak thauram kaya tauramkhe kumja lisinga maga chamapan marfuga marida Wavgai esida ahanbo oina independent mirep oina mikhalda mai pakhi amade ani subo oina lising amaga chamapan marfudra da pangthokpa election da Congress aida mai paktuna deputy speaker gi famsu puramkhe mathangda ahum subo oina 2000 da pangthokpa election da su Congress aida mikhal mai pakpaga loinana matamdudana cabinet minister oina Ministry of Animal Husbandry and Art and Culture gi minister oina miyam gi seba tawramme mahakna laikhidabasina amukhanna mensinba ngamlaroidaba awatpa ama matam supagi lehoragani haire yumpham yaudaba wafam ne saugatte Robindro ngarang digital media amadi tongan ba social media da yaurakhiba pauda chief minister oinabagi landa BJP dagi karaklaba candidate singi marakta ani thokle amadi ayakpu maikai amada yawi haibadu yumpham yaudaba wafam ne asigumba yumpham yaudaba wafam asida ayhakna kaidawnungdasu yawgodaba leite aduga chief minister candidate kanagumba mana oigadabani haina sogotpasu leite haina thanga kendra gi BJP da mai paklaba tongbram Robindro na phongdorokle
सन लौ चारगा हामेंग द फुबा यानिंगदे डिफेमेशन सूट तौरगने शरद कुमार बीजेपी की दमकता थवाई कथोक्तुना लाक्लबा इंगोंदा कनागुंबा खरना युमफम याउदबा मवोंगदा पार्टी की चना कांगलोन की मायोक्ता लैबदौना तौदुना अइंगोंदा सिरकलिबा मराल असि युमफम याउदे थवोंग असिदि सन लौ चारगा हामेंग द फुबगुंबने अदुना मखोइगी मथक्ता डिफेमेशन सूट तौरगनी हाइना बीजेपी मणिपुर प्रदेश की जनरल सेक्रेटरी के शरद कुमार न फोंदोखरे राकेश नाउरेम अमदी महाके इमुंगदा एलएमजी न लुपा लिसिंग हुम्बुद्रागा निपान तेंगबांग पीख्रे लाइक माइंडेड ग्रुप एलएमजी मणिपुर की फाउंडर पब्लिसिटी सेक्रेटरी ओइना थौपुरिबा वांजिंग तेंथा केंद्र की मनुंग चनबा तेंथा खोंगबान द लैबा राकेश नाउरेम अमदी महाकी मयाम्बा अनिगे युम हौकिबा मार्च मरिगे नुमिदांग द मैना तुमना चाखरे हाइबगे वीडियो अमा सोशल मीडिया दा थेंगनबदगी एलएमजी की एग्जीक्यूटिव काउंसिल की मेंबर सिंगना वारेप लौदुना अवाबा नंगलिबा इमुंग अनिगे मियोय सिंगदा ngasi एलएमजी की थौमी सिंगना सतुना लुपा लिसिंग हुम्बुद्रागा निपान तेंगबांगदुना इमुंग असिगी अवाबदा सरुक याखरे ngasi की तेंगबांग असे लाइक माइंडेड ग्रुप की निफुगा हुमदोय सुबा तेंगबांग ने एग्जीक्यूटिव काउंसिल दा पुखतुना कुपना खनरबा मतुंग वारेप लौदुना ग्रुप असिगी थौमी सिंगना ngasi ग्रुप असिगी निफुगा हुमदोयरक सुबा तेंगबांग ओइना पांगथोकपा थौरमनी हाइना ग्रुप असिगी सेक्रेटरी सोरोखाइबम ओजितना फोंदोखे अंद्रो केंद्र द मिरेप ओइखिबा संजोय की मयुमदा सखंगदबा सिंगना नोंमै राउंड कया कापसिलमलै हंदक पांगथोखिबा मणिपुर लेजिस्लेटिव असेंबली मिखल द अंद्रो केंद्र द एनपीपी की टिकेट द मिरेप ओइना मिखल थेंगनबदा माइथी हौरबा लौरेंबम संजोय के यारिपोक यामबेम द लैबा युमदा गरांग नुमिदांग सखंगदबा मियोय खरना नोंमै राउंड कया कापसिलमले हाइरे नोंमै कापसिलमबगी थौदोक असि ngarang नुमिदांग पुंग 10 रोम तारकपा दुवाइदा थोखिबने थौदोक थोकफमदा अंद्रो पुलिस स्टेशन की टीम अमा लाक्तुना यंगसिनबगा लोइनना कापथोखरबा नोंमै मरुगी तोकनिंग कयासु मफम अदुदगी रिकवर तौबा ngamle हाइरे केवाईकेएल की कादर अनि यूएनएलएफ की कादर अनि कंबाइन फोर्स न फारे थौबाल डिस्ट्रिक्ट यारिपोक बाजार चोरांगपाट लमखाई थोंग मना की सरुकता आइना थिंख्रबा लालौगलुप खरगे मियोय सिंग चथोक चसिन तौरे हाइबगी पाउ फंगबदगे ngasi ayuk pung 10 rom taba matamda CDO thobal amadi 13 suba Assam Rifles की combined force na aina thingkraba Manipur gi laloglob kanglai yawol kanbalub KYKL gi kadar ani fare haire faraba kedar ani adude salam ibo chauba singh Elias Samson sahi kuntra ga nipan apokpa S Mani Chandra Singh laifam yairipok yambe makha laikai dage ne mahak lalolub asida 2005 ta yauke mahaki army number 2478 रेंगना प्राइवेट नि अमसुंग तरागा तरुक सुबा बैच ने महाकलोइना फारबा मियोय सिगे ममिंग सलाम रंगिता सिंहा एलाइस चाउबा चही कुंथ्रा गोमदोय अपोकपा मणिचंद्र सिंह कौवे याइरिपोक यामबेम मथक लैकाई दगे ने महाक लालौगलुप असिदा 2005 ता जॉइन तौखे महाकी आर्मी नंबर ना 2431 ने रेंगना प्राइवेट नि लोइना तरागा तरुक सुबा बैच नि हाइरे फारबा मियोय अनिमग याइरिपोक पुलिस स्टेशन द खुसिनखरे हाइरे अमरोमदा कंबाइन फोर्स न चथकिबा ऑपरेशन अमदा ngarang nungthil pung 3:30 rom taba matamda थौबाल डिस्ट्रिक्ट पुलिस कमांडो अमसुंग 13 सुबा असम राइफल्स ना डिस्ट्रिक्ट असigi manung chanba charangpat की मफम सिंगदा थीबा हुंबगी थबक चथबदा आइना थिंख्रबा मणिपुर की लालौगलो UNLF की कादर अनि फारे हाइरे फारबा सिंग अदुदे सिना मयाई लेकाई दगे ngaसेपम निक्सन सिंह एलाइस पुया चही कुंगनी थोय अपोकपा NJ खोमय अमदे इम्फाल वेस्ट के तगेल खोंगबाल दगे चनंबम जॉर्ज मीतई एलाइस अंगौसना चही कुन अपोकपा कविला कौवे तुंग द फारबा कादर अनि अदुगी मथक्ता आइन गी ओइबा मखा ताबा थबक लौखनबा थौबाल पुलिस स्टेशन दा ngarang खुसिन नखरे हाइरे पार्लियामेंट की बजट मिफम हयेंग दगी हौरगा नै था अमरोम यैथोकलुरबा मतुंगदा पार्लियामेंट की बजट मिफम की अनि सुबा सरुक की सेशन हयेंग दगी अमु हौरगा नै अनि सुबा सरुक के बजट सेशन असे मथंग था अप्रैल के 9 फाउबा चथगने हयेंग दगी हौगदौरिबा बजट सेशन असिदा सिटिंग 19 लैगने लोइनना मपुंग फाना चथनबा थबक पाइखटपा हौख्रे लोक सभा अमसुंग राज्य सभा के मिफम सिंह अयुक पुंग 13 दगी नुंथिल पुंग 3 फाउबा चथगने हाइरिबा खोंथांग असि हंदक लैबाक असिदा कोविड की फिबम खरा फगलकपगा लोइनना पाइखलकपने हौखिबा अहानबा तांका की सेशन दा हाउस अनिना सिप 9 न मिफम पांगथोकलंबने हंदक की अनिसुबा तांका की सेशन असिदा पार्लियामेंट की हाउस अनिमकना मखोय मखोय की चेंबर अमसुंग गैलरी सिंह अदुमक सिजनबा याहनगदौरे अमरोमदा राज्य सभा की ओइना हाना थमकिबा शेड्यूल की मथक्ता अहेनबा बिजनेस की मतम पुंग 19
fahangadawre anisuba session asida Parliamentary Standing Committee sing na tongan-tongan ba Ministry amasung Department singi demand for grant sing kupna yang singgadawre loina na Raja Sabagi Chairman N.Biren Naidu na hayeng ahoba numita Standing Committee ni Pangi tawag tawbagi matangda wapam sing thamganay hayeng dagi hawgadawri ba anisuba session da Finance Bill 2022 the Competition Amendment Bill, the Pension Fund Regulatory and Development Authority Amendment Bill, the National Dental Commission Bill 2022 amasung the Identification of Prisoners Bill 2022 sing puthokpa yana leire panbayai ahanba tangkaki budget session haukiba January thagi kunthra dagi haukibane ahanba tangkaki session asida sitting tara leikhi loinana February thagi taraga mathoi phauba mifam sathakhi loinana Union Budget 2022-23 su puthokhi